ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯕ ꯌꯥꯅꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯦ ꯑꯋꯥꯕ ꯄꯤꯔꯝꯂꯦ ꯈꯜꯂꯁꯤꯕ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯤꯕ ꯑꯋꯥꯕ ꯄꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯈ꯭ꯔꯒꯅꯤꯕ ꯏꯟꯖꯣꯏꯃꯦꯟ ꯇꯧꯔꯗꯨꯅ ꯄꯥꯔꯇꯤꯒ ꯇꯧꯔꯗꯨꯅ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯄꯤꯔꯝꯂꯤꯕ ꯑꯋꯥꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯒ ꯅꯪꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯕꯤꯗ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯗꯧꯅꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯒ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯤ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ ꯈꯜꯂꯁꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯍꯦꯟꯕ ꯄꯥꯝꯂꯗꯨꯅ ꯐꯖꯕ ꯄꯥꯝꯂꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯈꯜꯂꯁꯤꯕ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒ ꯀꯥꯏꯅꯈꯤꯕꯒꯤ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯄꯤꯔꯝꯕꯒꯤ ꯃꯗꯨꯒꯤ ꯆꯩꯅꯥ ꯃꯗꯨꯒꯤ ꯋꯥꯈꯜꯁꯤꯡꯗꯣ ꯈꯟꯖꯜꯂꯒ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯍꯤꯡꯒꯁꯦ ꯇꯨꯝꯗꯕꯤꯗ ꯑꯗꯨꯒ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯄꯤꯔꯝꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯥꯒ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔ ꯎꯅꯔ ꯈꯣꯠꯅꯔꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤꯕ ꯃꯁꯤꯗꯩꯁꯤꯗ ꯃꯥꯡꯖꯔꯤꯕꯁꯤ ꯀꯅꯥꯒꯤꯅꯣꯕ ꯑꯋꯥꯕ ꯄꯤꯔꯝꯂꯤꯕ ꯃꯥꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯋꯥꯕ ꯂꯧꯍꯧꯔꯤꯕ ꯅꯪꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌా ꯑꯃꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯄꯤꯔꯕ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯒꯅꯨꯕ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯑꯋꯥꯕꯗꯣ ꯃꯐꯝ ꯑꯗꯨꯗ ꯀꯥꯎꯊꯣꯛꯂꯒ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯧꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯅꯤꯕ ꯄꯩꯁꯥ ꯅꯤꯕꯁꯦ ꯃꯈꯜ ꯑꯍꯨꯝꯅꯤꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯅꯤꯕ ꯉꯛꯇꯅꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯈꯜ ꯍꯥꯏꯕꯗꯤ ꯃꯑꯣꯡꯗ ꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯄꯩꯁꯥ ꯅꯤꯕ ꯆꯥꯛ ꯅꯤꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯝꯂꯒꯅꯤꯕ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯐꯤꯔꯣꯜ ꯁꯦꯒꯥꯏꯕ ꯁꯦꯠꯂꯒ ꯐꯝꯂꯒ ꯆꯥꯛ ꯅꯤꯕ ꯄꯩꯁా ꯅꯤꯕꯀꯌా ꯑꯃ ꯊꯦꯡꯅꯔꯝꯂꯒꯅꯤꯕ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯩꯁా ꯊꯥꯗꯕꯗꯗꯤ ꯀꯌా ꯑꯃꯅ ꯈꯨꯔꯝꯒꯅꯤ ꯀꯌా ꯑꯃꯅ ꯈꯨꯔꯝꯗꯕꯤꯗ ꯑꯗꯨꯝ ꯆꯠꯀꯅꯤꯕ ꯑꯗꯨꯒ ꯅꯪꯅ ꯄꯩꯁా ꯊꯥꯗꯔꯝꯂꯒ ꯆꯠꯂꯤꯕ ꯉꯁꯥꯏꯒꯤ ꯆꯥꯛ ꯅꯤꯕ ꯈꯪꯗꯦ ꯄꯩꯁా ꯅꯤꯕ ꯑꯗꯣ ꯅꯪꯁꯨ ꯄꯩꯁా ꯅꯤꯕ ꯈꯪꯗꯦ ꯆꯥꯛ ꯅꯤꯕ ꯈꯪꯗꯦ ꯅꯪꯁꯨ ꯃꯤꯑꯣꯏ ꯑꯃꯅꯤꯕ ꯃꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯩꯁా ꯄꯥꯏꯕ ꯅꯣꯔꯃꯦꯜ ꯄꯨꯟꯁꯤ ꯍꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯅꯤ ꯍꯥꯏꯕꯗꯀꯣ ꯆꯥꯛ ꯅꯤꯕꯁꯤꯡꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯅꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯀꯣ ꯃꯟꯗꯤꯔꯒꯨꯝꯕꯗ ꯂꯥꯏꯒꯤ ꯁꯪꯗ ꯆꯪꯂꯒ ꯅꯤꯒꯅꯤꯕ ꯃꯁꯤꯁꯨ ꯑꯅꯤꯕ ꯑꯃꯅꯤꯕ ꯂꯥꯏꯗ ꯆꯪꯂꯒ ꯍꯥꯏꯒꯅꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯟꯕꯤꯌꯨ ꯑꯋꯥꯕ ꯅꯪꯍꯟꯕꯤꯒꯅꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤꯁꯨ ꯑꯅꯤꯕ ꯑꯃꯅꯤꯕ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏ ꯎꯒꯅꯤꯕ ꯃꯤꯌꯥꯝ ꯄꯩꯁꯥ ꯅꯤꯗꯨꯅ ꯂꯩꯕ ꯆꯥꯛ ꯅꯤꯕ ꯃꯟꯗꯤꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯍꯩꯔꯨꯛꯀ ꯄꯤꯖꯔꯝꯕ ꯄꯩꯁꯥꯒ ꯊꯥꯗꯔꯝꯕ ꯅꯪꯅ ꯃꯟꯗꯤꯔꯗꯨꯒꯤ ꯊꯣꯛꯂꯛꯂꯤꯕꯗꯣ ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯔꯒ ꯂꯥꯛꯂꯤꯕꯅꯦꯕ ꯈꯦꯠꯅꯔꯤꯕꯁꯦ ꯅꯪꯅ ꯃꯟꯗꯤꯔꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯅꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯅꯤ ꯃꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯁꯤꯗꯩꯁꯤꯗꯁꯨ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯩꯅ ꯍꯥꯏꯈꯤꯕꯁꯦ ꯃꯤꯑꯣꯏ ꯑꯍꯨꯝꯅꯦꯕ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯩꯁꯤꯗ ꯃꯤꯑꯣꯏ ꯑꯃꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨ ꯒꯨꯔꯨꯒꯨꯝꯕꯁꯦ ꯑꯁꯦꯡꯕ ꯁꯥꯙꯨ ꯒꯨꯔꯨꯁꯤꯡꯁꯦ ꯃꯈꯣꯏ ꯅꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯈꯣꯏꯅ ꯅꯤꯗꯨꯅ ꯆꯠꯂꯒꯁꯨꯀꯣ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯍꯔꯥꯎꯅ ꯄꯤꯒꯅꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯤꯀꯣꯟ ꯊꯥꯗꯕ ꯆꯥꯛꯅꯤꯕꯗ ꯄꯤꯕ ꯊꯣꯛꯂꯒꯗꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯕꯣꯔꯒꯨꯝꯕ ꯄꯤꯔꯛꯀꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨ ꯒꯨꯔꯨꯒꯨꯝꯕꯁꯤꯗ ꯅꯪꯅ ꯄꯣꯠꯆꯩ ꯅꯨꯡꯆꯩ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯈꯪꯗꯦ ꯆꯦꯡ ꯆꯥꯛꯇ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗ ꯈꯪꯗꯦ ꯄꯤꯔꯒꯁꯨꯀꯣ ꯅꯪ ꯅꯀꯣꯛ ꯅꯨꯡꯂꯨꯛꯅꯅ ꯅꯪ ꯈꯨꯔꯝꯂꯒ ꯄꯤꯒꯅꯤꯕ ꯈꯦꯠꯅꯕꯁꯦ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯥꯛꯅꯤꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯈꯨꯔꯝꯂꯣꯏꯕ ꯄꯩꯁꯥꯗꯣ ꯊꯥꯗꯔꯝꯂꯒ ꯑꯗꯨꯝ ꯆꯠꯀꯅꯤꯕ ꯑꯩꯈꯣꯏ ꯁꯥꯙꯨ ꯒꯨꯔꯨ ꯑꯐꯥꯎꯕꯁꯤꯡꯁꯦ ꯃꯣꯏꯅ ꯅꯤꯕꯗꯗꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯅꯕꯩ ꯃꯊꯧ ꯇꯥꯗꯦꯕ ꯄꯤꯌꯨ ꯍꯥꯏꯕ ꯎꯕꯗ ꯑꯗꯨꯝ ꯄꯩꯁꯥ ꯊꯥꯗꯒꯅꯤꯕ ꯎꯕꯗ ꯑꯗꯨꯝ ꯑꯩꯈꯣই ꯌꯨꯝꯗꯒꯤ ꯑꯂꯩꯕ ꯈꯔꯗꯣ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯄꯤꯒꯅꯤꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯆꯥꯛꯅꯤꯕꯁꯤꯡꯁꯤꯗꯤ ꯅꯤꯕ ꯇꯥꯅꯤꯕ ꯁꯔ ꯃꯦꯗꯝ ꯈꯖꯤꯛꯇꯪ ꯄꯤꯕꯤꯔꯝꯃꯨ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯂꯝꯂꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯆꯥꯛꯅꯤꯕ ꯉꯛꯇꯅꯤꯕ ꯐꯖꯅ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯤꯖꯔꯛꯀꯦꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯟꯗꯛ ꯗꯦꯠ 14ꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 14 ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯟꯗꯤꯒꯔꯗ ꯄꯟꯖꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯥꯕꯜ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯈꯤ ꯊꯥꯕꯜ ꯑꯁꯤ ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯦ ꯑꯩꯁꯨ ꯃꯁꯤꯗꯩꯁꯤꯗ ꯁꯔꯨꯛ ꯌꯥꯖꯔꯨꯏ ꯊꯥꯕꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯊꯥꯡꯒꯠꯆꯈꯤꯕꯅꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡꯕ ꯊꯣꯛꯑꯒꯗꯤ ꯆꯦꯅꯦꯜꯗ ꯊꯤꯔꯗꯨꯅ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯀꯣ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯨꯡꯁꯤ ꯌꯥꯝꯅ ꯅꯤꯡꯖꯕꯅꯦꯕ
मासे चिंग अमदा युम मचा अमा सारदुना लैबनिबा नुमितकी माना तौरिबसे नोमगी चिंजाक तानबगी दमकता अखोइगी खुनाइगुमदा चलगा चेंग चाक नीरगा मागी मबुक चाक थन्नन म होनाजबनिबा नोमदी मतौ असुमना माना चेंग चाक नीरगा हलकपदा चिंग असिदा अखोइगी लम हुई अमा थेंगनबनिबा लम हुई असे मतौ करमना लैरमले हाइबदा लम हुई असे मखोंग मखुत यावरमदेबा मफम अदुदगी लेंग ngamlamdeba सागी नुपा असिना खनमनिबा मतौ करमना मसिगी लम हुई असे हौजिक फावबा हिंगलिबा यानो कनानाबु मचिंजाक पीरिबा यानो सागी लम हुई असे मसा महु फरदुना फजन लैरबनिबा मदुबदा मासे ngakpaniba मदु खल्लिंगाय मतंग अदुदको ngahang matungda ngasai ching adudako kai amana khonglakpaniba kai asina khonglakpase tabasida ching aduda lairamliba sa yen yong pumbase kiraduna ko uthawa thakta chongkhatlaga laikhibaniba ngasai nupa adusu kiraduna masu pambi mathak amada kakhallaga laibaniba aduga kai adu lakpado ubda kai adugi machinda ikhogi sa ama haladuna putuna lakpaniba kai aduna ngasai nupa asina khanbaniba soidreda ngasidi masigi lamhui asi su kai asina soidna hat khragani haiduna ngasai nupa ase angak poma phangmaniba kai asina ko lamhui asi hat tabida maigi machinjak mana sa halaga purakliba sa machet ama lamhui aduda pijabaniba aduga alemaduna mana chabaniba ngasai nupa asina khanbaniba masi numit ki tawriba yalane haiduna mathangi numit suma yengba lakpada kai asina sa asi halaga puraklaga lamhui aduda machet ama pijabaniba maduda mana khangmaniba ngasai lamhui ase kanana thakliba no aina khalamliba se kai asina thaklamani he isor nangse laitaba natte ko taibang akhoi miyoi babu sem su sembirakpa aduga akhoi gi chin su panbirakpa akhoi gi chinja ki damakta su nangna yengbiba masi khalaga mana mayumda halaga mana khanmaniba ngasidagi aisu akhoi gi khunai gumada chatlaga cheng chak niraroi aigi su soidna isona sinbirakani masi khalaga mana go yum dudagi hendoktabaniba soidna kanagum amadi laklaga aigi chinjak pijararagani aibu puk thanna चाइसिंग पिजररगनी इसोरना सोयदना थारकनी हारगा मासे मतव असुमना दुम खल्लदुना लैबनिबा हप्ता अमा सुरे मी कना अमता लाक्तबनिबा मासे चाक चामंदबदगी सोंथरकलबा कांदा ngसाigi nupa asina magi imung adudagi khajik thoklaga mapanda phamduna laibaneba madugi mata aduda manak nakpa adudagi sadhu guru ama chatpa ubaniba ngsaigi nupa asina sadhu guru aduda haibaniba sadhu guru yengu isora be isor se yam thina phatte ngasai masidai akhoi lam hui ama lei makhong su yaude makhut su yaude adumakku mangonda kai amana laklaga numit ki chinjak sa yen pijai ai hapta ama sure masidai sida chara henduna lairakpa aingonda kana amatana laga chinjak amatta pijadri ai puk thanana magi damakta chak pijaba kana amatta lakte aina khanbani lam hui asida isona asuk yengbiragadi makhong su yaude makhut su yaude kai asina magi damakta chinjak talaga mangonda pijaba ngamlagadi aingonda su isona soidna mateng pangbi gani khanbani adumakpu isona ibu mateng pangbi kide ai ngahan khai makhada khoi khulakta chengchang niraga charambani aina isona mateng pangbi gani khallaga cha aina chengchang ni dabida ka sida yuma sida dum leibani kana amatana mateng pangbi balakte masigi mata asida ngasai sadhu guru asina hairapase tawba sadhu guru asina haibaniba he apangba nang asuki matik pangli base kari no isona nang ngase ngasai lam hui ado oi haning banatte isona nang ngase ngasai kai ado oi haning bagine isona nangona mateng pangda bagi maramdi lam hui ado oi haning da bagi damaktani mana nangbu kai gumba sagi kai ado matu oi haning bagi damaktani mana nangonda mateng panglakti base haiduna masigi piklaba wari ase phajana khanthabiu phajana munna tabiu tabiragadi masidai sida khangjin ningai yamna lei artha yamna leibani masi haraga ngasigi wari ase yi mata asida loisin na mataujarage thengnara sei gi mathangi video da aina aloibada haijaning madi nauna yangbiriba myamna nungsibiduna channel ase subscribe tawbiba kawirangmanu aigi channel asida masiguma video kya ama matam pumda tabi ubiba phangani thengnara sei gi mathangi video da matam adu phawgi damakta kainara si bye bye